JNIMS na toujaruba aranba thouwong chumthoknaba department kaya thorakle. Manipur Police Forensic Team na biomedical waste fumfamda chatuna investigation tawkhre. Analayeng sang oiriba JNIMS na hospital gi akoibada biomedical waste yauna fatraba potlamsing fumzilambagi ichel news network ta pau phongkraba matungda ngarang amuk hanna niyom chumna tawnaba fumjankhiba waste sing kothokhankibaga loinana makha chatharakpa oina JNIMS ki asoiba thouwong adugi matangda ngasi Manipur Police Forensic Science ki team na laktuna fataba fumfamda haktengnana yengsinkhre. Hospital asidagi putorakpa fatta haudi biomedical waste sing mafam chana chatna kanglon chumna loisingadaba adu chakhaiduna thamba amadi chatna kanglon kaina fumjinduna thamlambagi matangda ichel news network na pau oina phongkhiba laikre. Madugi matung Manipur Pollution Control Board na chumthoknaba matam thakhrabasu JNIMS na thabak paikhatre haiduna amuk hanna pau chi asida phongkraba matungda ngarang Manipur Pollution Control Board ki member secretary yauba team amana JNIMS ta laktuna JNIMS ki director masa yauna wari sanakhi. Maduga iroinana chatna kanglon kairamba thawong adu semdoknaba ngarangdagi fumjilamba biomedical waste sing amuk hanna kothokhanbaga loinana mafam chana loisinana bathabak paikhatpa hauhankhibani. JNIMS ki asoiba chumthorakpa asigi makha chatharakpa oina ngasisu Manipur Police Forensic Science ki team biomedical waste phumlamliba mafam aduda chatpaga loinana thijin humjinbagi thabak chathaba lakliba team aduna fumjilambadagi kothorakpa fatraba patha pumtharaba miyoibagi haksangi anatomy yauba biomedical waste singi sample sing lairamba thengnabadagi laukhatkhi. Chatharamliba chatna kanglon kaiba thabak adugi matangda kupna thigatpaga loinana chapchaba thabak paikhatnaba akoibagi fibam sing yengsinkhi. Ngarangdagi hauna paikhatlakliba semdoknaba hotnarakliba amadi thijinnaraklliba kaya asina JNIMS authority na toujaruba asoiba sing adu semdokpada chawna mateng ama oigani haibagi thajaba lairi. Maduda sunatana JNIMS ki director L Usarani nasu chathakiba thawong adu semdokpa haure haina phongdokhiba wafamsu lairabani amadi Manipur Pollution Control Board ki member secretary W Rosan nasu asoiba sing adu chumthoknaba haibaga loinana makhatana atoppa hospital sing dasu yengsingani haina phongdokhiba lairabani.